Indian National Congress ki luchingba Rahul Gandhi ki pautak makada Indian Youth Congress IYC na ngasi khangabok AC ki manungda hangliba relief camp ani Lamding Higher Secondary School amadi khangabok Rice Research Center da leiriba inmate sing da ningtham khudol oina Kambal Singh yenthokre. IYC ki National President V. Srinivas, General Secretary Koko Padi, In Charge Manipur Sarifa Rahman Manipur Pradesh Youth Congress Committee ki President Ningthauzam Popilal amadi Khangabok AC ki ex-MLA Okram Landoni Devi Saruk Yaduna Chatkiba Tengbang Khongchet aduna relief camp asida leiriba imung chama humfuni panda Kambal Singh Khodol Tamlamkhe. Tengbang Khongchet aduga mari leina IYC ki National President V. Srinivas na hai Rahul Gandhi pautak matung ina hauzik relief camp singda changjafam lauduna leiriba yamlaba lising nifurom lanjen narakpa sing asida angamba mating pangnaba pandam amada ngasigi Kambal Singh asi tengbang bani. IYC ki member sing na group khaidoktuna inmate sing da potlam sing asi yanthokna ba hotnagani. Hauzik Manipur da tha taruk henna irang chatha handuna leiriba sina Manipur asi India manungda leitrabagum malhalle. Maramasina Manipur government na athuba matamda irang asi loshinduna miyambu tangdu leitana leiba yanana ba hotnagadabani haike. मणिपुर में जो कैंप में है अभी इस समय में किस तरीके से जो ट्रेंड भी चल रहा है लगातार यहाँ जो कैंप में रह रहे परेशान में है उन लोगों को सबको कहीं ना कहीं मदद करने के लिए राहुल गांधी जी का जो आदेश था लगभग पूरा मणिपुर में 40,000 लोग आज भी कैंप में जी रही हैं। किस तरीके का उनका हालात कोई देखेगा कोई सोच नहीं सकता है। तो हम कोशिश कर रहे हैं हम लोग को हाथ में कितना इन लोगों के साथ मदद कर सके सामग्री और इनके नीडी थिंग्स है उसको पहुंचाने के लिए हमने कोशिश कर रहे हैं। बट ये सरकार को जल्दी से जल्दी हो गया लगभग 6 महीने के ऊपर हो रहा है। सरकार को इसके अंदर जल्दी से जल्दी इन्वॉल्व होना चाहिए। दोनों कम्युनिटी को बिठा के इसको हल निकालना चाहिए। मणिपुर भी भारत देश के अंदर ही है। Nakalamaromda State President Popilal Nahai ngasimak Manipur da nomay kapnaba mayong thadok chenaba kaya leptana thokli. Masida aikoigi Chief Minister na lamdam asi tangdu leitaba hanjilakle hairiba asi laibak thibani. Chingda khak tangdu leitaba du nataba taseng na tangdu leitaba lamdam haiba du oihanbiyu hairaduna. India gi Prime Minister amadi Union Home Minister na Manipur gi damak mikup ama kaithokpa ngamdaba asi laibak thibani. Haina pendaba fongdok lakhi. Ningthamtha changakpasina maram oiraga hauzik kambalgi awat palaiba winter clothes phi athabagi awat palaiba masi mayam sida ipum khudingmakta khoina ngamjaba khara dang oiragasu ateng pangnanabagi damakta haina Youth Congress asina thabak se mathang manau naina paikhatcharakpani aduga Taret Muksujala, Housing Manipur, the Toy Samasya Sida, Bharat ke Prime Minister, Magi Mapamda Manipur, Gidamakamatam later, Baisi Amna, Ikai Nini and Haining Ikaginaragadi, Magi Mapamda Cricket World Cup ki match Yang Nanagimatam delay, the Manipur Gidamakta, Wahi Machet and Bopondo, the Namatam later, Home Minister Gidamakta, Matam Kaitok Nanagidamakta later by himself, Ekoi Manipur, say India Manunda, Lati and a Kalabra and a Maramatari, Wang Hang